Yenghaidraba video kaya ama social media da upload tawrakre. State asida thogliba kanglup anigi oiba irang asida furup amana atamna furup amabu singnabagi mawongda social media Facebook amade YouTube ta yenghaidraba video footage kaya upload tawrakpadagi misam miyam kaya ama mipai thabai ba phaunakre haide thogdok asi ngarang Imphal West District ki manungsa na leiba kautru khulngak liba khulngak pa ne kuki terrorist sing na bom yauna kan ba mawongda landa khre haibagi pau hekta badagi Facebook ta kanagumba kharana atamna video recording kaya upload tawrakhe video upload aduda state asigi chief minister da natana arambai tengol fawba hunduna ngangbagi voice recording singsu yaure hena ki tuzungba pogliba manna mi marakta migi lichat nataba tamthiba kharana hingsa yai tambagi mawongda migi mangak thangna lenbada natana atamna furup amabu singnabagi mawongda wafam kaya phongdorokpa thengnakhe hairiba video footage sing adudagi samjaraba micham miyam kaya de mipai thabaibada natana pungning da ki tuzungba kaya ama oikhe thawong asibu atamna tawriba miyoi kanglup amabu lainga ki machinery singna thingbidraga de makha tana masidagi hena ki tuzungba pokpa video clipping kaya social media da thagalaktuna state asida hena tangdu laitahan daba lakhan ba yai haina miyam na pen daba kaya phongdok narak le